Congress Party na puthokpa Professor Angomcha Bimol Akoijam handak pangthokadoriba Lok Sabha gi Meekhal asida India Bloc Manipur gi consensus candidate Oina Meekhal Thengnaragani. Outer Manipur Parliamentary Constituency gi na Congress Party ALFRED ke atharda India Bloc Manipur na saugatnaba warep lokre. Wafong masiknasi opposition da leiba wakalon manaba political party tarana semba India Bloc Manipur gi mihut sing kyauna pangthokpa pau gi mifam amada Manipur Pradesh Congress Committee gi President MLA K Mega Chandana laukthokibane. Paugi mifam aduda saruk yakiba hanagi Chief Minister Okram Ibobina hai handak pangthokadoriba Lok Sabha Meekhal asida NDA maithiba pinabagi damak national gi thakta akana mongda honare asigumba tanja asida Manipur gi oina so BJP gi candidate maithiba pinabagi damak wakalon manaba political party tarana amacho oina janaraba matong India Bloc Manipur asin nauna sembane aikhoi gi pandamdi leibak asida democracy gi wanthok leihanaba center da leiriba BJP na luchingba NDA gi lengak asi muthatpane Wafong masi India pumbagi oina jangsin lakba oiba maramna Manipur gi oina so India Bloc Manipur gi oina consensus candidate amu puthoknabagi matangda haukiba numit kharani asida kumna khana nainaraga lakhe khana nainaba aduda BJP ki midaf maithiba piba ngamgadaba amade Manipur gi interest da wangang bangamgadaba amasung thabak pangthokpa ngamgadaba midaf ama Congress Party na puthoraklabade maduda punna support tawminaba haiba wafam da yanakhe madugi mahai oina Inner Manipur Parliamentary Constituency gi oina JNU ki Professor Angomcha Bimol Akoijam amasung Outer Manipur Parliamentary Constituency gi oina ALFRED ke athar ase Congress Party na puthokpani chairak asida Congress Party gi High Command Inner Manipur Parliamentary Constituency gi midep lauthoknaba akan pressure pirakpa laikhe maduda MPCC gi maikaidagi India Bloc Manipur gi oina consensus candidate amu puthoknaba honari haina khangankhe maduda High Command gi maikaidagi so consensus candidate puthokpada puning thogalakpaga iroinana athubada consensus candidate adu lauthoknaba hairakhe Handak pangthokadoriba Lok Sabha Meekhal asida Inner Manipur Parliamentary Constituency da midaf oinabagidamak lauthokraba CPI gi L Sutin Kumar so India Bloc Manipur gi consensus candidate asida support tarakani haibagi thajaba chauna lei hiram asigi matangda CPI Manipur state ka so wari sanaba leide India Bloc Manipur da yauriba political parties ngi apambade handaki Meekhal asida BJP gi midaf maithiba pibane pandam masi phangnabagi damak CPI Manipur gi maiki dagi so chap chaba firep ama lawrakani Amaromda Outer Manipur Parliamentary Constituency da Congress Party ki midaf oriba ALFRED ke atharda handak chatharakliba thawong ase condemn tawbe naha oiriba amasung mapangal leiba ALFRED kumba misak ase Manipur gi oinadi atangbani haina Okram Ibobina makhatana phondokhe Koigi pandamdi NDA gi candidate BJP gi candidate maichiba piba aduga Anova India amasung Manipur da anova chapter ama lengak sason gi anova chapter ama pa haibasi leida akoi Congress na nahan dagi koi lauthokpa yarabani akoi gi candidate se akoi gi high command haibu tare Delhi dagi di kari tawre husik phawba thengman gre haibu adubo akoi yariba makai as far as possible akoi chapminariba political party mayam se siga hanna khanaraga akoi party Congress na hana heta akoi heta tawrage haibase akoi gi candidate heta noi support tawbiro se akoi hana heta thangjallaga akoi thamjadieba akoi party gi nominate tawgadoriba candidate sinse hauji akoi AICC na ready da namag leire aduga akoi inner dana Professor Sri Angomcha Bimol Akoijam Marksina Inner candidate Oiragani Inner Parliamentary Constituency gi Outer Dana ALFRED Kangam Athar Mahagna Outer candidate Oiragani Atuba Matamdangsi Hujimak after this press conference Akoi AIC dagi announcement su tawrolagani anu mayam punamak India Bloc Manipur gi hoi party gi thagatsariba mayam sing sida support wa amukhana thagatsari Paugi mifam aduda saruk yakhiba CPIM Manipur gi secretary su oiriba India Bloc Manipur gi convener KSI Santana hai handak pangthokadoriba Lok Sabha Meekhal asida BJP maithiba pinabagi damak India gi oina akanma mongda changsilakle Madugi saruk ama oina Manipur da so BJP ki midef maithiba pinabagi damak ngase wakalon manaba political party tarana mifam ama pangthoklaba machong India Bloc Manipur asi sembane
ngasi pangthokiba mifam aduda warep ahum amasu lauke warep sing adugi manungda India Bloc Manipur gi oiba consensus candidate ama Congress party na puthokpa amade maduda amatoina sagatpa amade BJP na luchingba NDA gi lengak intubada amatoina thabak tomina ba haiba warep sing ase yaudi haina santana makha take Manipura khwaidagi hemba akoigi party mayam sing asigi India Bloc di yaw party mayam sing asigi khwaidagi akoigi magi infrastructure adu organizational strength aduga khudimga se akoigi intact laiba party si akoigi Indian National Congress Manipur haraga MPCC Manipur Pradesh akoigi Congress Committee asini haina lobo loina haiba akoigi MPCC da inner amasung outer gi candidate sing ase setup tawbinaba makoina khanba candidate aduda candidate sing aduda akoi party deliver mayam asina akoi madu wholeheartedly sogotana akoi ngasi degi hauna akoi candidate ani se kanaba BJP maithiba pinanaba